खुरुमजरी ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯤꯗꯤ ꯃꯇꯝꯒꯤ ꯃꯊꯦꯜ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯃꯇꯝꯁꯤꯗ ꯐꯪꯕꯅꯤꯀꯣ ꯑꯗꯨꯗꯤ ꯂꯥꯏꯋꯥꯁꯤꯃ ꯀꯥꯡꯁꯣꯏ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯪꯒꯜꯁꯤꯒ ꯏꯀꯥꯏꯊꯕꯤꯁꯤꯒ ꯏꯔꯣꯟꯒꯦ ꯑꯗꯣ ꯀꯃꯥꯏꯅ ꯏꯔꯣꯜꯂꯒꯗꯤ ꯌꯥꯝꯅ ꯍꯥꯎꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯛꯀꯦ ꯂꯣꯏꯅꯅ ꯂꯥꯏꯋꯥꯁꯤꯒ ꯃꯪꯒꯜꯁꯤꯒ ꯑꯗꯨꯒ ꯏꯀꯥꯏꯊꯕꯤꯁꯤꯒ ꯀꯥꯡꯉꯧ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯣꯡꯅꯕꯒꯤ ꯂꯥꯏꯋꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯦ ꯈꯣꯛꯇꯣꯛꯄ ꯑꯣꯏꯅ ꯂꯧꯔꯛꯄꯅꯦꯕ ꯄꯤꯛꯇꯤ ꯄꯤ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯧꯋꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯔꯛꯇ ꯑꯃꯨꯛ ꯀꯛꯑꯒꯀꯣ ꯄꯥꯅ ꯁꯣꯏꯕꯤꯔꯅꯤ ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯀꯥꯡꯁꯣꯏꯒꯤꯁꯨ ꯑꯗꯨꯗꯒꯤ ꯀꯥꯡꯉꯧꯒꯤꯁꯨ ꯑꯅꯤꯃꯛ ꯄꯨꯟꯅ ꯑꯗꯨꯝ ꯁꯣꯏꯔꯒꯦ ꯍꯧꯖꯤꯛ ꯑꯁꯤ ꯁꯣꯏꯕ ꯂꯣꯏꯔꯦ ꯀꯥꯡꯁꯣꯏꯒꯤꯁꯨ ꯀꯥꯡꯉꯧꯒꯤꯁꯨ ꯑꯅꯤꯃꯛꯀꯣ ꯈꯔ ꯄꯥꯇꯛ ꯄꯥꯇꯛ ꯇꯧꯅ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯁꯣꯏꯕꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯑꯁꯤꯗ ꯏꯀꯥꯏꯊꯕꯤ ꯂꯩꯔꯦ ꯏꯀꯥꯏꯊꯕꯤꯁꯦ ꯃꯥꯒꯤ ꯂꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯧꯇꯛ ꯄꯧꯇꯛ ꯇꯧꯅ ꯁꯣꯏꯔꯦꯕ ꯀꯥꯡꯉꯧꯒꯤꯁꯤꯅ ꯌꯥꯔꯅꯤ ꯑꯁꯤꯐꯥꯎ ꯁꯣꯏꯔꯗꯤ ꯑꯇꯩꯁꯤꯡꯁꯤꯅ ꯑꯩ ꯑꯃꯨꯛ ꯏꯔꯣꯟꯕꯒꯤ ꯊꯝꯃꯒꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯇꯦꯡꯒꯣꯠ ꯑꯃꯗ ꯍꯥꯞꯆꯜꯂꯦ ꯀꯥꯡꯉꯧ ꯇꯧꯅꯕꯒꯤꯁꯦ ꯀꯥꯡꯉꯧꯒꯤ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯏꯔꯣꯟꯕꯒꯤ ꯑꯃꯨꯛ ꯁꯣꯏꯔꯒꯦ ꯑꯩꯅ ꯃꯇꯣꯟꯂꯣꯝ ꯊꯪꯕꯒꯤ ꯑꯅꯧꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯦꯕ ꯍꯥꯏꯗꯤ ꯅꯧꯕꯕꯨꯗꯤ ꯄꯨꯝꯅꯃꯛ ꯅꯧꯋꯤ ꯑꯗꯨꯕꯨ ꯏꯔꯣꯟꯕꯒꯤꯁꯦ ꯍꯤꯡꯅ ꯆꯥꯗꯧꯕꯅꯤꯅꯀꯣ ꯈꯔ ꯅꯧꯕꯁꯤꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯡꯖꯨ ꯁꯨꯕꯗꯣ ꯑꯗꯨꯃꯥꯏꯅꯀꯣ ꯌꯥꯝ ꯄꯥꯅ ꯁꯣꯏꯕꯤꯒꯅꯦꯕ ꯐꯨꯠꯂꯒꯁꯨ ꯏꯔꯣꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯏꯔꯣꯟꯕꯁꯤꯅ ꯃꯥꯒꯤ ꯃꯅꯝꯗꯣ ꯃꯥꯡꯗꯦꯕ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯀꯨꯝꯕ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯂꯩꯗꯥꯏꯅꯦ ꯏꯀꯥꯏꯊꯕꯤꯒꯤ ꯑꯗꯨ ꯃꯥꯡꯗꯦ ꯑꯩꯈꯣꯏꯒꯤ ꯃꯪꯒꯜꯒ ꯏꯔꯣꯟꯕꯗꯗꯤꯀꯣ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯏꯔꯣꯟꯕꯁꯤꯅ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯦꯕ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯐꯨꯠꯂꯒꯦ ꯑꯗꯨꯅ ꯀꯨꯀꯔ ꯑꯃ ꯂꯧꯔꯦ ꯍꯋꯥꯏ ꯃꯪꯒꯜꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯗꯅꯀꯣ ꯎ ꯃꯣꯔꯣꯛ ꯂꯧꯔꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯩꯁꯦ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯃꯆꯥꯅꯦꯕ ꯑꯗꯨꯅ ꯃꯔꯤꯈꯛ ꯂꯧꯔꯦ ꯑꯁꯤꯅ ꯉꯥꯃꯨ ꯑꯔꯧꯕꯅꯤ ꯑꯅꯤꯈꯛ ꯐꯖꯅ ꯃꯔꯨ ꯃꯟꯊꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯦ ꯃꯣꯔꯣꯛꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯦꯕ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯗꯦꯁꯤ ꯑꯂꯨ ꯃꯆꯥꯗꯨꯅꯦꯕ ꯑꯁꯤ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒꯁꯦ ꯍꯥꯞꯆꯜꯂꯅꯤ ꯉꯥꯔꯤꯗꯤ ꯑꯗꯨꯝ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯅꯦꯕ ꯑꯗꯨꯅ ꯍꯥꯞꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯀꯔꯁꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯇꯤ ꯑꯅꯤꯒꯨꯝꯕ ꯀꯥꯝꯍꯜꯂꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯁꯤꯗ ꯀꯥꯡꯁꯣꯏꯒꯤ ꯃꯆꯜꯁꯤꯡ ꯂꯩꯔꯦ ꯑꯗꯣ ꯑꯁꯤꯁꯤꯅ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯌꯥꯏꯕꯅꯦꯕ ꯌꯥꯝ ꯍꯥꯎꯋꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯀꯟꯗꯂꯥꯒ ꯑꯗꯒꯤ ꯔꯧ ꯃꯆꯥꯒꯅꯤ ꯑꯁꯤꯁꯨ ꯑꯩꯅ ꯌꯨꯝꯗ ꯌꯥꯏꯖꯕꯅꯦꯕ ꯑꯁꯤꯗ ꯀꯥꯡꯁꯣꯏꯗ ꯍꯥꯞꯅꯕ ꯉꯥꯔꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯂꯩꯔꯦ ꯊꯨꯝꯗꯤ ꯍꯥꯞꯇ꯭ꯔꯦ ꯊꯨꯝꯗꯤ ꯍꯣꯔꯦꯟ ꯑꯦꯟꯖꯥꯡ ꯊꯥꯡꯗꯔꯝꯗꯥꯏꯗ ꯑꯣꯏꯅ ꯊꯥꯅꯦꯕ ꯃꯣꯔꯣꯛꯁꯦ ꯂꯧꯔꯒ ꯃꯦꯠꯄꯅꯤ ꯑꯁꯤꯁꯤꯅ ꯌꯥꯝ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯦꯕ ꯑꯁꯤꯗ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕ ꯀꯣꯟ ꯑꯃ ꯂꯧꯔꯦ ꯏꯁꯤꯡ ꯍꯩꯖꯜꯂꯅꯤ इसिंसे ग्लास अनीमुक हैरे अदुगा सिदा ngasai morok metpado adu haijalani हौजिगा सिदा चना मसुबा खरा हापचल्ले अदुगा तिलौ हापचल्ले अदुगा सिना आलू से कोई कोइना सोइबनेबको अदु आलू से हापचल्ले अदुगा सिदा खामेना सिंबी हापे अदुगा येनम से नाकुपी ओइना हापे नापाकपी लेतबगीको हरिबोब हापे हरिबोब से अइना सु याम पामजबा अदुगा कांसोइदा सु महाव हेंगलली लुपा मानबी हापे अदुगा सिना कंदलागा दैदि कैनोगनेबा अखोगी ngaraw maru panthoga sisu hapselle fajana hauji umtang otpirani aduga hauji asida ko asagi laiwa soibedo hapage tangkhai muk hapage ba ai tangkhai amna oren kangaugi thamage hauji asi fajana amuktang otpirani thungna ba hauji asi sawgale aduna medium flame da asi makhum kupsilaga minute 10 amuk fajana munna ba sawalani मिनिट 10 मुक फारे मखुम से हांगदोकपिरनी मयाम वीडियो से दुम खत टेंशन लेबको हाइदि याम सांगबदो नुंगाइते आइना हुजिग असि फजना मुक्तंग ओटपिरनी अदुगा सिदा यावरिबा आलू से आना थुगाइबिरनेबा कैगिनो हाइदि लाइवा सिनदि मफोन तारोइदना अदुदना आलू से हापनेबा कितंग एंजांग से मफोन तानबगी अदो करिगुम्बा सिदा कोलुवाइगा हापनिंगसु दुम हापा यागनेबा अमुगेना हाउगनी दुनमु
ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯥꯂꯨꯒꯁꯦ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗꯀꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯥꯏꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯊꯨꯝ ꯍꯥꯞꯂ ꯃꯇꯨꯡꯗꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯀꯥꯡꯁꯣꯏꯗꯗꯤ ꯃꯔꯣꯏ ꯃꯔꯥꯡ ꯐꯗꯤꯒꯣꯝ ꯌꯥꯝꯕꯁꯤꯅꯀꯣ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅꯀꯣ ꯃꯩꯁꯦ ꯊꯤꯡꯖꯤꯜꯂꯒꯦ ꯀꯥꯡꯁꯣꯏꯁꯦ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯡꯉꯧ ꯇꯧꯅꯕ ꯒꯦꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯊꯥꯎ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯖꯤꯔꯥꯒ ꯐꯗꯤꯒꯣꯝ ꯃꯔꯨꯒꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯁꯤꯅ ꯅꯄꯥꯛꯄꯤꯒꯤ ꯃꯔꯥꯅꯦꯕ ꯑꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯑꯩꯒꯤꯁꯦ ꯆꯅꯝ ꯇꯤꯜꯍꯧ ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯦ ꯉꯁꯤꯒꯤ ꯀꯥꯡꯉꯧꯁꯦ ꯍꯥꯏꯗꯤ ꯅꯥꯀꯨꯞꯄꯤꯒ ꯑꯗꯩꯗꯤ ꯃꯥꯒꯤ ꯅꯄꯥꯛꯄꯤ ꯃꯔꯥꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯉꯧꯕꯒꯤ ꯃꯅꯝꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤꯀꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯪꯒꯜꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯇꯤꯡꯕꯅꯤ ꯑꯗꯨꯝ ꯍꯥꯞꯄꯤꯁꯦꯀꯣ ꯑꯐꯨꯠꯄ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯗ ꯂꯥꯏꯋꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯀꯥꯏꯊꯕꯤ ꯁꯣꯏꯔꯒ ꯊꯝꯕꯗꯣ ꯑꯁꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯉꯥꯏꯍꯥꯛ ꯐꯖꯅ ꯑꯣꯠꯂꯕ ꯃꯇꯨꯡꯗꯀꯣ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯈꯨꯝ ꯑꯃ ꯀꯨꯞꯁꯤꯜꯂꯒꯀꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯕꯤꯔꯅꯤꯕ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯁꯤꯅ ꯂꯥꯏꯋꯥꯁꯦ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯃꯨꯟꯅꯕꯒꯤꯅꯦꯕ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯅꯕ ꯑꯣꯏꯅꯀꯣ ꯉꯁꯥꯏ ꯏꯔꯣꯟꯕ ꯐꯨꯠꯈꯤꯕꯗꯣ ꯏꯔꯣꯟꯊꯣꯛꯑꯒꯦ ꯑꯁꯤꯗ ꯃꯪꯒꯜꯒ ꯑꯥꯂꯨꯒꯗꯣ ꯂꯩꯔꯦ ꯑꯥꯂꯨꯁꯦ ꯃꯀꯨ ꯈꯣꯛꯇꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅꯀꯣ ꯉꯥꯔꯤꯅꯤ ꯆꯥꯛꯃꯥꯏꯗ ꯉꯥꯟꯕꯅꯦꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯣꯔꯣꯛ ꯍꯥꯞꯄꯅꯤ ꯑꯗꯣ ꯎ ꯃꯣꯔꯣꯛꯇꯣ ꯃꯔꯤꯗꯨꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯅꯀꯣ 3ꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯑꯁꯤꯅ ꯉꯥꯃꯨ ꯑꯔꯧꯕ ꯍꯥꯞꯈꯤꯕꯗꯣ ꯉꯁꯥꯏ ꯑꯗꯨꯅꯦꯕ ꯏꯔꯣꯟꯕꯗ ꯉꯥ ꯊꯥꯛꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯏꯀꯣ ꯏꯔꯣꯟꯕꯒꯤ ꯃꯍꯥꯎꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯇꯛꯈꯥꯏꯔꯅꯤ ꯑꯗꯨꯒ ꯃꯪꯒꯜꯁꯤꯒꯀꯣ ꯑꯗꯩ ꯑꯥꯂꯨꯁꯤꯒꯁꯨ ꯇꯛꯈꯥꯏꯕꯤꯔꯅꯤ ꯄꯨꯟꯅ ꯑꯩꯅ ꯁꯤꯗ ꯃꯪꯒꯜ ꯇꯛꯏꯁꯦ ꯌꯥꯝꯅ ꯒ꯭ꯂꯥꯁꯁꯦ ꯀꯟꯅ ꯄꯥꯏꯕ ꯅꯠꯇꯦꯕꯀꯣ ꯈꯤꯇꯪ ꯄꯣꯞꯂꯤ ꯄꯣꯞꯂꯤ ꯌꯥꯝꯅ ꯌꯥꯡꯅ ꯇꯛꯄꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯣꯏꯅ ꯇꯣꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯎꯕ ꯋꯥꯠꯂꯦꯕ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇ ꯃꯇꯨꯡꯗꯀꯣ ꯏꯀꯥꯏꯊꯕꯤꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯄꯨꯟꯅ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯍꯤ ꯂꯥꯡꯉꯒ ꯍꯥꯎꯇꯕꯅꯦꯕ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯞ ꯅꯞ ꯂꯥꯎꯅꯀꯣ ꯏꯔꯣꯟꯕꯁꯦ ꯑꯁꯤꯁꯤꯅ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯣꯠꯂ ꯃꯇꯨꯡꯗ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯅ ꯇꯤꯜꯍꯧꯁꯦ ꯀꯣꯏꯅ ꯁꯣꯏꯔꯒ ꯁꯨꯃꯥꯏꯅ ꯃꯆꯥꯁꯦ ꯂꯧꯊꯣꯛꯑꯦꯕ ꯑꯁꯤꯅ ꯑꯗꯨꯝ ꯌꯦꯡꯕꯗꯁꯨ ꯐꯖꯕꯅꯤ ꯑꯗꯣ ꯏꯔꯣꯟꯕꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯀꯥꯡꯉꯧ ꯂꯣ ꯐ꯭ꯂꯦꯝ ꯃꯈꯨꯝ ꯀꯨꯞꯄ ꯊꯝꯈꯤꯕꯗꯣ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯒꯦ ꯌꯥꯏꯉꯪ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯆꯥꯅꯕ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕꯗꯣ ꯑꯗꯨꯃ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯊꯨꯝꯁꯦ ꯆꯥꯡꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯍꯥꯏꯗꯤ ꯂꯥꯏꯋꯥꯀꯁꯦ ꯐꯖꯅ ꯃꯨꯜꯂꯕꯅꯦꯕ ꯃꯪꯒꯜꯁꯤꯁꯨ ꯃꯨꯜꯂꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯃꯥꯁꯦ ꯉꯧꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯒꯀꯣ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯦ ꯑꯗꯨꯅ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯉꯁꯤꯒꯤ ꯀꯥꯡꯉꯧꯁꯤꯁꯨ ꯉꯧꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯂꯨꯛ ꯁꯦꯝꯃꯒꯦꯀꯣ ꯍꯧꯖꯤꯛ ꯄ꯭ꯂꯦꯠ ꯑꯃꯗ ꯆꯥꯛꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯂꯥꯏꯋꯥ ꯀꯥꯡꯁꯣꯏꯁꯦ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯏꯀꯥꯏꯊꯕꯤꯒ ꯃꯪꯒꯜꯒ ꯏꯔꯣꯟꯕꯗꯨꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯗ ꯁꯥꯏꯗꯇꯀꯣ ꯀꯥꯡꯉꯧꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯀꯥꯡꯉꯧꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯊꯛꯇ ꯉꯥ ꯃꯇꯨꯝꯁꯦ ꯑꯃꯇꯪ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯣꯏꯗꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪꯗꯤ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯀꯃꯦꯟꯇꯣ ꯎꯔꯒ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ